ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯄꯤ ꯊꯥꯗꯣꯏ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔꯗꯪ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ꯫ ꯀꯞꯆꯦꯠꯄꯤ ꯈꯣꯟꯅꯧꯕꯤ ꯄꯤ ꯊꯥꯗꯣꯏ ꯏꯪꯂꯤꯁꯇ ꯄ꯭ꯂꯦꯟꯇꯤꯞ ꯀꯀꯨ ꯖꯨꯂꯣꯖꯤꯒꯤ ꯃꯤꯡ ꯀꯀꯨꯃꯥꯟꯇꯤꯁ ꯃꯦꯔꯨꯂꯤꯅꯁ꯫ ꯃꯇꯥꯡ ꯑꯁꯤꯗ ꯎꯆꯦꯛ ꯄꯤ ꯊꯥꯗꯣꯏꯒꯤ ꯃꯍꯨꯠ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩ ꯍꯥꯏꯅ ꯄꯥꯎꯗꯝꯖꯔꯤ꯫ ꯀꯥꯂꯦꯟ ꯅꯨꯡꯁꯥ ꯃꯔꯛꯇ ꯃꯁꯛ ꯎꯗꯕ ꯎꯆꯦꯛ ꯑꯃꯅ ꯑꯄꯨꯡꯕ ꯎꯅꯔꯛꯇꯒꯤ ꯄꯤ 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 ꯍꯥꯏꯅ ꯈꯣꯡꯗ꯭ꯔꯥ? ꯃꯗꯣ ꯄꯤ ꯊꯥꯗꯣꯏ ꯀꯧꯕꯤ ꯎꯆꯦꯛ ꯑꯩꯈꯣꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯃꯤꯡ ꯀꯧꯖꯕꯗ ꯏꯀꯥꯏꯗꯦ, ꯊꯣꯏꯅ ꯑꯗꯨꯝ ꯍꯔꯥꯎꯖꯩ, ꯆꯥꯎꯊꯣꯛꯆꯩ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯗ ꯑꯍꯥꯟꯕꯒꯤ ꯄꯤ ꯍꯥꯏꯅ ꯈꯣꯟꯊꯣꯛ ꯑꯃ ꯈꯔ ꯁꯥꯡꯅ ꯆꯤꯡꯂꯒ ꯑꯀꯣꯟꯕꯒꯤ ꯄꯤ ꯍꯥꯏꯕꯁꯤꯅ ꯈꯔ ꯂꯨꯝꯅ ꯊꯨꯖꯤꯟꯕꯅꯤ꯫ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥ ꯏꯁꯩꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝ ꯃꯔꯤꯔꯛ ꯈꯣꯡꯂꯒ ꯄꯤ ꯊꯥꯗꯣꯏ ꯍꯥꯏꯅ ꯈꯣꯟꯊꯥꯡ ꯍꯥꯞꯄ ꯇꯥꯔꯝꯒꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯏꯁꯩꯅꯤ, ꯇꯦꯡꯊꯥ ꯏꯁꯩꯁꯨ ꯀꯧꯒꯅꯤ꯫ ꯄꯤ ꯊꯥꯗꯣꯏ ꯑꯩꯈꯣꯏꯒꯤ ꯁꯛꯆꯨ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯂꯩꯅꯕꯒꯨꯝꯅ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩ꯫ ꯑꯩꯈꯣꯏ ꯎꯆꯦꯛꯁꯤꯡꯒꯤ ꯃꯔꯛꯇ ꯈꯧꯖꯦꯡ ꯅꯥꯟꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯊꯣꯛꯄꯁꯤꯡꯕꯨ ꯅꯈꯣꯏꯅ ꯀꯣꯀꯤꯜꯒꯤ ꯁꯥꯒꯩꯅꯤ ꯍꯥꯏꯅꯩ꯫ ꯄꯤ ꯊꯥꯗꯣꯏ ꯑꯩꯈꯣꯏꯅꯁꯨ ꯀꯣꯀꯤꯜ ꯃꯈꯜꯅꯤ, ꯑꯗꯨꯕꯨ ꯁꯛꯆꯨꯗꯤ ꯀꯣꯀꯤꯜ ꯃꯥꯟꯗꯦ, ꯈꯨꯅꯨ ꯈꯔꯪꯅ ꯍꯦꯟꯅ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯗꯒꯤ ꯂꯝ ꯈꯨꯅꯨꯅ ꯈꯔ ꯍꯦꯟꯅ ꯆꯥꯎꯏ, ꯍꯛꯆꯥꯡ ꯇꯅꯥꯞ ꯇꯅꯥꯞꯏ꯫ ꯑꯩꯈꯣꯏ ꯂꯥꯕ ꯑꯃꯣꯝꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯈꯦꯟꯅꯗꯦ꯫ ꯂꯥꯕꯒꯤ ꯀꯣꯛ, ꯈꯧꯔꯤ, ꯈꯗꯥꯡ ꯌꯥꯎꯅ ꯍꯛꯆꯥꯡꯒꯤ ꯅꯥꯡꯒꯜꯅ ꯃꯨꯔꯩꯅꯕ ꯆꯦꯛ ꯃꯆꯨ ꯑꯣꯏꯔꯒ ꯄꯨꯛꯅ ꯑꯋꯥꯎꯕ ꯆꯦꯛ ꯃꯆꯨꯅꯤ꯫ ꯈꯣꯡꯉꯨ ꯐꯥꯎꯕ ꯉꯧꯔꯨꯅꯕ ꯇꯨꯅ ꯖꯨꯝ ꯖꯨꯝ ꯍꯧꯏ꯫ ꯃꯤꯠ ꯀꯣꯔꯤ ꯀꯥꯅ ꯉꯥꯡꯁꯪ ꯉꯥꯡꯏ, ꯃꯌꯥꯏꯗ ꯃꯤꯠ ꯅꯍꯥꯅ ꯃꯨꯁꯨꯛ ꯃꯨꯏ꯫ ꯏꯆꯤꯟ ꯁꯥꯡꯅ ꯇꯨꯝꯃꯤ, ꯃꯨꯔꯩꯅꯩ꯫ ꯏꯃꯩ ꯃꯩꯀꯥꯗ ꯃꯨꯔꯩꯅꯕ ꯃꯆꯨꯅ ꯐꯩꯅ ꯂꯥꯡꯏ, ꯑꯗꯨꯒ ꯃꯩꯇꯣꯟꯗ ꯑꯉꯧꯕꯅ ꯐꯤꯔꯥꯟ ꯆꯜꯂꯤ꯫ ꯄꯤ ꯊꯥꯗꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ꯫ ꯑꯩꯈꯣꯏꯕꯨ ꯑꯍꯥꯟꯕ ꯁꯛ ꯇꯥꯛꯈꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯕꯔꯃꯥ, ꯃꯦꯟꯃꯥꯔꯒꯤ ꯎꯃꯪꯒꯤ ꯎꯆꯦꯛꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯛ ꯉꯥꯡꯕ ꯕꯔꯃꯥꯒꯤ ꯀꯣꯀꯤꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯔꯃꯥꯗ ꯅꯠꯇꯦ, ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯑꯌꯥꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯩ꯫ ꯁꯛꯇꯤ ꯎꯍꯟꯗꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯌꯥꯝꯅ ꯊꯤꯒꯜꯂꯤ, ꯑꯗꯨꯅ ꯑꯩꯈꯣই ꯂꯩ ꯍꯥꯏꯕ ꯈꯪꯒꯟꯗꯦ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯕꯨ ꯀꯞꯆꯦꯠꯄꯤ ꯎꯆꯦꯛ ꯍꯥꯏꯕꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯥꯎꯅꯤꯡꯗꯦ, ꯑꯩꯈꯣꯏꯒꯤ ꯏꯇꯧꯅ ꯍꯥꯏꯕꯅꯤ꯫ ꯁꯥꯍꯦꯕꯁꯤꯡꯅꯁꯨ ꯄ꯭ꯂꯥꯟꯇꯤꯞ ꯀꯨꯀꯣ ꯊꯣꯟꯕꯤ, ꯇꯦꯡꯊꯥ ꯅꯥꯑꯣꯏ ꯍꯩꯕ ꯎꯆꯦꯛꯅꯤ ꯍꯥꯏ꯫ ꯕꯤꯒ꯭ꯌꯥꯟꯒꯤ ꯂꯣꯟꯗ ꯑꯩꯈꯣꯏꯕꯨ ꯀꯦꯀꯣꯃꯦꯟꯇꯤꯁ ꯃꯦꯔꯨꯂꯤꯅꯁ ꯍꯥꯏꯅ ꯁꯛꯇꯥꯛꯅꯩ꯫ ꯒ꯭ꯔꯤꯛꯁꯤꯡꯒꯤ ꯀꯥꯀꯣ ꯍꯥꯏꯕꯗꯤ ꯐꯠꯇꯕ, ꯑꯗꯨꯒ ꯃꯦꯟꯇꯤꯁ ꯍꯥꯏꯕꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯅꯤꯁꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯁꯦꯝꯈꯤ ꯍꯥꯏ꯫ ꯅꯣꯡꯖꯨ ꯅꯨꯡꯁꯥꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯒꯗꯧꯕ ꯀꯌꯥ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯤ꯫ ꯂꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯍꯥꯏꯅꯕ ꯋꯥꯔꯤ ꯀꯌꯥ ꯇꯥꯏ꯫ ꯑꯗꯨꯉꯩ ꯃꯣꯏꯔꯥꯡꯒꯤ ꯀꯣꯡꯌꯥꯝꯕ ꯅꯣꯡꯕꯥꯟ ꯀꯧꯕ ꯑꯃꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯊꯥꯗꯣꯏ ꯃꯁꯨꯡꯂꯥꯡꯒꯤ ꯈꯣꯏꯔꯦꯟꯇꯥꯛ ꯀꯧꯕ ꯃꯐꯝꯗ ꯀꯩ ꯐꯥꯕꯗ ꯀꯩꯅ ꯉꯝꯗꯨꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯊꯥꯗꯣꯏ ꯀꯧꯗꯨꯅ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯄꯤ ꯊꯥꯗꯣꯏ ꯎꯆꯦꯛ ꯑꯣꯟꯈꯤ ꯍꯥꯏꯅꯩ꯫ ꯆꯤꯡꯒꯤ ꯋꯥꯔꯤꯁꯨ ꯋꯥꯠꯇꯦ꯫ ꯆꯤꯡꯃꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯄꯥꯝꯂꯧ ꯎꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯩ꯫ ꯅꯨꯄꯥ ꯌꯥꯎꯗꯅ ꯎꯃꯪꯗ ꯁꯥ ꯇꯥꯜꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯅꯣꯡꯃ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯄꯥꯟ ꯃꯥꯏꯔꯦꯟ ꯄꯨꯔꯒ ꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯁꯥꯅ ꯆꯥꯈꯤꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯎꯃꯪ ꯋꯥꯃꯪꯁꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯆꯥ ꯍꯥꯠꯈꯤꯕ ꯁꯥ ꯊꯤꯈꯤ꯫ ꯃꯆꯥ ꯀꯧꯗꯨꯅ ꯀꯞꯄꯤ꯫ ꯅꯨꯃꯤꯠ ꯀꯌꯥ ꯀꯔꯤꯃꯠꯇ ꯆꯥꯗ ꯊꯛꯇꯅ ꯃꯆꯥ ꯊꯤꯔꯛꯄꯒꯤ ꯋꯥꯕꯅ ꯁꯥꯗꯧ ꯊꯣꯡꯂꯕ ꯃꯍꯥꯛꯅ ꯎꯈꯣꯡ ꯑꯃꯗ ꯐꯝꯊꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯝ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯄꯤ ꯊꯥꯗꯣꯏ ꯑꯣꯜꯂꯒ ꯏꯆꯥ ꯄꯤꯌꯨ ꯍꯥꯏꯅ ꯀꯞꯄꯤ ꯍꯥꯏꯅꯩ꯫ ꯄꯤ ꯊꯥꯗꯣꯏ ꯑꯩꯈꯣꯏꯅ ꯎꯅꯔꯛꯇ ꯏꯀꯥꯏ ꯊꯤꯕꯤ ꯎꯆꯦꯛ ꯑꯣꯏꯈꯤꯕꯒꯤ ꯃꯔꯝꯗ ꯂꯝꯒꯤ ꯋꯥꯔꯤ ꯀꯌꯥꯅꯤ꯫ ꯋꯥꯔꯤ ꯑꯃꯗ ꯊꯥꯏꯅꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯩꯄꯥꯛꯇ ꯃꯔꯨꯝ ꯀꯣꯛꯂꯝꯃꯤ꯫ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯒ ꯃꯈꯣꯏꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯆꯥꯕꯣꯛ ꯊꯥ ꯑꯣꯏꯔꯛꯇꯨꯅ ꯄꯤ ꯊꯥꯗꯣꯏ ꯑꯃꯣꯝ ꯑꯗꯣ ꯃꯁꯥ ꯂꯨꯝꯂꯦ, ꯑꯗꯨꯕꯨ ꯆꯥꯅꯕꯗꯤ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯊꯦꯡꯒꯨ ꯃꯔꯨꯝ ꯆꯥꯊꯣꯛꯂꯨꯕꯗꯒꯤ ꯏꯀꯥꯏꯗꯨꯅ ꯏꯅꯥꯔꯛꯇ ꯂꯣꯠꯂꯒ ꯂꯩꯈꯤ ꯍꯥꯏꯅꯩ꯫ ꯄꯤ ꯊꯥꯗꯣꯏ ꯑꯩꯈꯣꯏꯒ
पेबेट का नुंसिनबा मौसा लाइरेंबी की सिंथादा अखोई कोकिल मखल अयाम्बना इसागी इरुम इसा योक्पा हैते कोनुंगी निंथेम नोबीगुमना अतोप उसेक अमबु योक्सबी ममा ओइहल्ली क्वाकना कोकिलगी योक्सबी ओइबगुमना पेबेट कौबा अपिकपा उसेकना पीथादोई अखोईगी इरुमबु कोनबी इसासु योक्पी नखोई पेबेट मकोल उरबरा मखोई अपिकपा उसेक ओइरबसु यामना हैसिंगी मखोइना अपाकपा उना कोनसिलगा यामना चेक्सिना महुम मकोन साई अदुगुम्बा पेबेट मकोनदा अखोइना इरुम कोक्सिली अखोईगी इरुमना मखोइदगिदी हेना चावी पेबेट ममाना मसागी मरुम नत्ते खंगबसु मसागी मरुमगुमना कोली अखोईगी इसासु मसागुमना लूना तौबी चिंजाक इनबी नुंसीना योक्पी थाकपी मफम मतमगी मतुंग इना उसीनाव वारक सेंदांग सिंबसु पीथादोई अखोईगी योक्सबी ममा ओई।